ngasi khunai asi maham tare loinana ngasi mak leibak asi amamba gi mafam amda leiri chokai chokai ba indang masingna kainai rakpa lawma puyong talakpi fiam mayuk narigi cherak asida ikhunai ifruki horak liban haro sing asi draki pakta tawkiduna ngasi di sum saraba yumbi oirakpa amadi tungda ngakpi nabale hodaba khunai ama oirakani habi chingna badu leibana monom oikanda drug haji su akhogi achoba singna bam ni khunai asi pung muthatpa yakiba muthatpa ngamba dumlaba singna bam ni khanjarakanda aikoina mass awareness program asi maike somgi organization singa khusham narakanda pangthok sabani adu makhata na ikoi hairiba akoi gi anau langon gi ihau haiduna masigi mingthon jaba sumlaba ihau sagatpagi akoi gi campaign asi makhata na chachajrakani asigi campaign asi gi nunggi ba thimna akoi gi khunaina mayuk nariba nisagi singnaba amadi lepak myam na pigada pakhum haiba apung ba thim asina oijari asum tawdana matung taba matamda su akoi pakshana awareness campaign asi khun khul lekai singi club organization sing na sing satra naharol singa kusham narakanda koi pangtok chagani nishagi achoba masigi khudong chingai oiba laina amakha khoi khunai se nar pasi koi masigi pakhumama mayolna chingjarakanda thengnanabagi tamlebu khudimak to hona jagani masina koi khunai si mutpagi lambida yangna changsalak libani maramaduna koi khunai si kannaba mayolna tamlebu khudimakta nishagi mayokta amadi hairiba chokai chokai ba khunai si mutpa yabagi singnaba singa sigi mayokta koi lepchaduna masigi chapchaba pakhumama response ma pizagani habasi thamjari